Class boycott Yaona Akanba Khongjang kaya Changsinlagani haina all kha-kanglei students union na fongdoklakkhi. Kakching Higher Secondary School da all kha-kanglei students union amadi school asigi maheiroi singga pangthokkhiba paogi meefam amada school asigi oza awat kaya leiriba asi athuba matamda tang 13 faobagi manungda thabiraktrabadi. Class boycott touba Yaona Akanba Khongjang kaya lakliba tang 18 dagi changsinba houragani haina fongdokkhre. Hiram asiga mari leinana school asida commerce stream da class 11 tamlibi salam sonia maheiroi amana fongdorakpada leingaki oina manipurgi kha maikaida maheiroi lising amarom tamduna afaba maheiroi kaya puthokliba school asida ming chanduna afaba gyan losing kaya tange khanduna lakpani adubu school asida oza kayagi awatpa leiduna mahimasing mapung fana tamba fongdre haina fongdorakhi. अखोगी लेंगाकी स्कूल अमा ओइना अखोइजे खा माइकैजिदा स्टूडेंट्स ख्वाइदगी यामबा स्कूल अमाने अखोगी स्कूल जे अदुदा लारिक तमजगेना लाइबा अखोइ माहेरoi अखोइजे हौजी ओजागी अवाटपा लेबना अखोइ लारिक तमबादा माहि तमबादा यामना प्रॉब्लम ओरे अदुना मरी लेनाबा अथॉरिटी सिंगना मिटिंग चंगबिदुना तांग 19 सिबोगी मनुंगदा वाटलिबो ओजासिंगजे थाबिरक्तबा तारगदी अखोइ तांग 18 सिदगी class boycott taubuga loinana school thong thingjinjaragani aduga akanba mawngda khoi khongjang jangjilagani makhatan. Hiram asiga mari leinana Akksu gi General Secretary KSH National Singhana fongdorakhibada leingakna school fagat hansi mission chatharabasu leingaki school kaya si tharagliba asi karigino haiduna khamai kegi school sing yengsinba chatpada school asigi maheiroi yamna leirabasu maheiroi singna oza watpagi thengnariba awaba si thengnarakpani. Maru oina school asida physics, history, education, economics, manipuri amadi English ki oza sing watlambani. Masigi damak mari leinaba singda che chang pisinduna thengnariba awaba si kokhannanaba hotnabaga loinana school asigi maheiroi singna changsinlakpa khongjang singdasu mapung fana saugatkani haiki. Amaromda school asibu lunana thamduna afaba environment ama thamnaba hotnabada achauba thodang lawgadoriba sweeper amadi maligi awatpasu leiramki. Masida sunatana school asigi laboratory amasung library asi matamga chunaba haibadu oidre. Laboratory haibasi maheiroi singbu henna mapung faba gyan pigadoribani amadi library na maheiroi singbu lairik paba amadi nainabagi hainabi semgat sagat kadoribani. Hiram asidasu leingak amadi mari leinaba authority na henba mityeng changbinaba pukning chingsinjari haina fongdorakhi. Ningsing bayai handak kosemna lauba higher secondary examination da commerce stream gi oina school asigi maheiroi naurem aina devina manipur pumbagi makok oiraktuna manipur lengaki school singi mai ngakhibani. Aina lengaki school singda kari awat apa lebagi haina yengsin chatpagi thoramda koina kha magai gi oina lengaki school ama oina masing paidagi hena yana satra masing paidagi hena masing tamliba school Kakching Higher Secondary School da changjaruba matamda oza si aduki mati yana walame physics ta oja wali physics ki oja wali history ki oja wali economics ki oja wali manipuri ki oja wali haiba subjects sing da oja tara punna watuna leire oja wat pasina maram oiraga maheiroi singda mapung phana class sing oina lowning ba oina tawning ba class moi phajana phangba ngamdre aduna lakliba tang 18 phawbugi manung sida government ni maikaidagi wali ba oja sing sibu thabirakta taragadagi tang 18 dagi Kakching Higher Secondary School di satra singna changsinlakpa khongjang sinda all kha-kanglei student union Akksu gi maikaidagi koina ngamba mating pangani haina koina press media gi thumda koi ningsingjari amadi school asibu lunana thambada achauba thogang lawriba mali sweeper koi gi grade 4 de leiriba grade 4 gi koi gi waliba staff singsu government athuba da hapiu amadi school asida hujik leiriba library school ki library ba laboratory hujik leiriba mo asidi matam ga chuna draba outdated oiba mo amada leiramne